Supreme Court na PIKHIBA order AMABU IKAI KHUMNABA utpoina State Bank of India SBI na Electoral bond gi Akuppa Marol Election Commission of India da Pishinkhre Supreme Court ki maike degi PIKHIBA order adugi matungina SBI ni Electoral bond gi Akuppa Marol adu March 12 gi office hour faubugi manungda ECI da pisingidabani haina khanghankibani order aduna ECI na March 15 gi numidang pung 5 faubugi manungda bank na bisilakpa Electoral bond gi Akuppa Marol adu ECI gi website page da thagatuna miyam da khanghangadabani haikibani Supreme Court na takiba order adu gi matungina SBI na ngarang numidang wanam ECI da Electoral bond gi Akuppa Marol adu pisingkibani panba yabadi Electoral bond gi ayaba se kumjali singani tara nipan dagi hawdokibadagi tangka kuntra rakta lupa crore lising tara taruk kacamanga ga tara nipan gi Electoral bond issue tawkibani Supreme Court na chahi asigi February tara ga manga da yamna singthani ngai oiba wayel amoina lenga ki Electoral bond scheme asi muthat kadabani scheme asigi makhada masak maming takthok taba political funding kaya tawriba si constitution gi wangmadani hiramasi gi matang da donor oiriba sing amadi makoina donation tawriba senfam amasung sel fangliba party sing adugi maming election commission na miyam da khangan gadabani haikibani